इचनाव मैम यामना नुंगाइतबा नुंगाइतबना थल्ले हौजिक नुंगाइतबा अमु उच्चरकेको अदुकी मतेक मसिंग यामी असोकपसे असेन अमुक तांग तरेत सोकपनी हौजिक फाउ हॉस्पिटल दा लैरि सोकपाइदि नुंगैना पानबनी बुलेटना पानबनी अदो पुक्ता पानबनी अबको नारायण सेनागिनी तोंगलाउबीदा थोखिबा थौदोकतुगा कापकपदा पानबा मियोइनी ऑपरेशन से अनिरक तौरे ऑपरेशन अनिरक तौरे तांग तरेतगिने ngasi yawawda sak muru ma sadiri tang taretagini mayam khanbiu ngasi tang kyano ngasi tang se april ki date 22 oiramgani aba date 7 dagi ngasi ho sak saraktri ai hana video se khachang uchara kya du loyo afam khachang thamjara kya ba ko hauji ori film se amte yengbiu ichana mayam akoi jo mafam duga chacharure aduga mafam da chaluraga unarjarure aduga anga mateng kharsu pirami ko aduga aina hoji mayam da haijaga dabadi video sani yengminarasi nongmei panbaini asi tonglawi gi thokiba thodok aduga ado ai drip janba ke se ut lore huji wangang ba yadri huji yam chathina soi fibam operation se hanjalaga operation ahum rak hanjana to ani rak hanjana operation to ba nongmei panbani ko ado adu ut pa yade ado huji su rasmeti si te lei thokiba thodok se haukiba date kya dana ko thokiba date 7 da date 7 dagi ngasi phawda huji hospital da lairy chinaw mayam aduna mayam ai kai haigani makha tabada even video do yum de oina sema ge bako huji yamna su nuaite hospital da ne do wangang usungam de wangang budi ngamdiri ko das lokhu ge to ba ado phibam yeng huji sak sabadi yadri ko sak sarba sadri tang ai mangonda am hangaroi ge patient nuaite ko ado ai keno uhaloge semagi soy base manau ai yamba yamba ko sak saba khutba tawraba kamai tawrige ising keramba ising khajile ki thapati ho tang tarit tei khaji bo sak sarak triaba adana huji nuaitaba ada si mateng pang mami lak pro kamai tawge amman ni di la amne hoi adu zoom lom da kyam lak ni khangta hoi hoi ado akhoi su ai youtube se ai thadok jara ko ase ngasi lak pasidi akhoi mete langongi mawi de lak pane ko ado adusu thadoke aduna taba ai gi channel da soi thadoke bako ado makha tana ai video khara sum ai ngasi lai chidi mete langongi group te lak pani do ai gi tonga na ai channel da su thadok sege bako ado mateng lak pa khot pa la ga di ai sum kya tawjage Audio film je mayamna su ure ko mayam dagi su mateng su haiduna ta su lairi aina khalani mayamna ko awa bana thallabani na ko asokpa ni asokpa asomda kadai yengure asomda yengure kadai yang magei da asmaina asokpa awa ba apan mangata lairi ba ko ado hojit ori ba film se mayang se adugi mati kangjale phibam se ubada thamoi se yamna nuai de thamoi yamna soi aba ko aduga machimanaw mokoi manaw ni pa ani leirami manaw ni pa ani leiraga amaga tawraga hojiki soi ba mioi siga tawraga leirame aba ko naran sanagini aduga ai hojik haijaga dabde mayam dagi amaka su haijari ko aina ngasi mayam dagi mateng nijari base mayamna support to birakpadagi aina mayam dagi mateng nijabani ko hojik naran sanagini mayamna unaning ba leiraga su aionda phone number se leje mayam contact tabiro yumda chalaga unabiraga miyo aduga angma mateng khasi tang pangbiyo phomse si haijage aduga aina pijariba number asida su mayam angma mateng khasi tang pangbiyo asugumba asoka panna thallabani ko yamda pa sanga tang lising tang oiraga su mateng ekhoi mayam na khara pangjan mineradi asoba mateng ama oirakane bako adubu soiba mafamse aduki matik masing yami aduki matik asokpa ngata yengoba awaba ngata awatpa ngata kramai tawdoribano hujik tawde fibamse aduna lanfam da su chatli adaidi akhoi hujik tawriba asok apan mayam hisu yeng tai asuma mafam mayam se matang matam gi oine akhoina tawgadaba ya ba thaudang khara akhoi tawmina siaba ko aduga naran sana da mafam yona chatbiraga hujik di hospital da leiri ngasi date april 22 ni hujik hospital da leiri hospital da chatbiraga unarasu yani hospital da sumagi manawni pa ani lehobani manawni pa sing do mateng pangbirama su yani masada mateng pangbira su yani masadi hujik wa ngang bangam adukena wa ngang ba khop to handir wa ngang bodong ngamdiri kabok ti wa di ngang bani ba ko ado ina haijaga deni mayam angam mateng khaji tang pangminaraga asumba asok apan kaya se
maranai oina makhawdai puthoga mateng akoina mateng pangdragadi maranai oina makhawdai puthok paise akoi nuaite ko makoina oihuriba fibam akoi myam gi tamaktani ko aduga hoji yumda hankhraga yumduga oidriba fibam adoidi chanaba thaknaba na kamaina no layeng dribasina kamaina sumba mayam ama leiko aduna mayamju khangi baduni aduna angama mateng khaji khaji tang pangmina se ana mayam dagi mateng nijari ko asi hairaga iyatai kai haiduna haibam khangdre asumaina asokpana thanjalakpasida tohum sabam su khangdre haibam su khangdre asum mayam dagi nukti gi asum khoi sumaina mateng su khamar makta asum thagat jage bako do ichino mayam aduga aina hojik haijagadabadi mayamda akhoi leiriba ireisa khuding maktagi akhoi manipur do iraga manipur gi wangmada iraga mapanda hojik ki oiba film se karino hojik akhoina tawduri basina karino akhoina lobo yaba thawdang khar lokhat minasi mafam yona changba yaba kanguna mafam yona ye changbiro mafam yona changba jadaba kanguna angama mateng khaji chang pangbiu maram khudimakta mayam su loina mai thakta tawdaba thabak loi tawnari bani ko adu iraga su aina mukka hayana mayam warobi ganu ko aduna mayam dagi mateng nijari mayam angama mateng khaji chang pangbiu haina amuka so haijari ado ai video amuka kharaga ucharakhi ga mayam yengminasi da haifon thogom amata asumaina akoina mateng pangbagi video mayam amasu leiri ko ai mayam da loina hapcharake phone amasu lakpa hore akoi huji thabak ama chatka dori bane wa halak patang ngaire anka muk thabak ama chatori bane ado asumaina mateng pangbagi mafam se mayam yami ko ado kadai da kyam pangdoino kamai tawdoino akoina chalaga yam hena pangbasu nate akoina pangi basina makoi oni habasu nate angama lupa lising manga tara asumaina akoina pangmani lupa lising amani ta panga su lising ohum ta panga su lising manga ta panga tara ta panga su mayam na pham yona chapiraga akhoi mayam leiri ko haino sakse utmina si akhoi mayam lepmina si lising ama tang pangbiu lupa samnga tang pangbiu ado mayam na punjala agadi magi achouba ngamdragaso karigma macha amdi mateng oigadra haina khanbana mayamdagi aina asi wafamsema haijabani mayamna sungsoi soidana mateng khaji khaji tang pangbiu haina asigi wafamsema thamjabani ko angamba mai angamba mateng pangbiu haina mayamda haijagi ko akoise hoje mpham amada muk chattoine bako adogi phone lakpana loire ado mayam yam amuk kari haiduno haibam khangdare ichinaw mayam amukasu haijari aina pijariba number sida mayam angama mateng pangbiu aduga hairiba naran senagi miyoi ase unaningba taraba wari saningba taragana makoigi yumgi number so aina pujarai karingba kanagumna donation kapirakpa matamda makoigi donation ne aina pibirakpa matamda makoigi number do aina lawdragadi makoi kamai wari sanani ko aduna moigi number magi address aina lawrai aduna amukasu wafam tak haijage mateng pangbirakpa mayamna akhoi hujik soiba miyoi sigi mateng pangbiu ada mamangda akhoi mau macha ama sokpa hujik sor honba wai hena toba ICU da lerba patient dogi mateng pangbigadaba kanada pangningi habado tasemangna personally hainingba leraga so WhatsApp tuga message tawbiu ado akoigi mau macha duga pangbiu hojiki naran sena siga pangbiu aduga mathang ai mayam leiko adu sinda utchar ko matamda kanada pangbiu dena sum haibiu natragana asokpan singna mateng pangbiu na haibiraga so ado WhatsApp ta khajitang message tawbiu aina mayam da haijage ko ado ichinaw mayam asikhak ai mayam da haijabani ado amuka aina haigadabadi tanjasida aina ngasi thamjariba wafamse mayamgi supportna mayamgi matengna aswaina pham khudimang akoina chacharaga amang amam mateng khajang pangmang amjabani hojikti aigi su lanai wena tasing aigi khawmakta dei puthoga mateng pangmase isu ngamdre bagi maramdi myamna jo khangmani ko hanjana haibasu nungaijati hanjana haibasu yamna mana tawkhibado uchaningba malebe mongda khanba amani kangsu asum leiko mayam punamakta mayamgi support tagi mayamgi thonadagi ai ngambani ko adubu lan horpa matamdadi ai lanai wena individual mateng pangma khotpase tawjerami ko adubu hojikti aigi leijaramba khara do loirakpadagi matengdi pangningba adubu upai leitaba aduduna ai hangaranda adata lupa lising 35 hena changi ko hangaranda adata aduna ai hojik adu aigi layak phaba mana aigi leibhamse amana so mayam leibam hairi adu ai chatpa ngamde ai hojik leiribasidi ai inaunupigi yumda leibanina adugi kaigumba ama bhara nungra kari chanaba thaknabagi tension amata leitreba aduna hojik asumaina lanai oina matengse pangma ngamdabadagi asugumba mayam ama leiri akoi mateng pangwina siana utpaneba ado video thakalisu video yamna thagat chaningbagi mongda nateko akoina sumaina khara mateng pangena video se thagatpa taadi kanagumba nasu moina su chalurabane akoi khajitang chaluse akoi mateng pangse bagi leiko ado so mateng pangbirakpa singi ai mingse maramakta sum lauthokpa yarabaneba adu irgasu ai asumaina hojik video ngatang semasu sarakta ngatang semaga aina video se hapkat paneba ado hayang ai maraki video aina
ꯍꯥꯄꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯜꯂꯛꯀꯅꯤ ꯃꯌꯥꯝꯒꯤ ꯀꯥꯞꯄꯛꯄ ꯁꯦꯟꯐꯝꯅꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯑꯦꯃꯥꯎꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯁꯤꯟꯅꯖꯒꯅꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯀꯌꯥ ꯑꯃ ꯍꯥꯏꯕꯤ ꯃꯤꯡꯁꯨ ꯍꯥꯏꯔꯛꯇꯕ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯊꯥꯔꯛꯏꯕ ꯑꯦꯃꯥꯎꯟꯁꯦ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯛꯄꯁꯨ ꯂꯩꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯂꯥꯎꯊꯣꯛꯄꯤꯒꯦ ꯂꯨꯄꯥ 1,000 ꯊꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯃꯠꯇ ꯍꯥꯏꯕꯤꯒꯅꯨꯁꯨ ꯃꯦꯗꯥꯝꯅ ꯐꯩ ꯍꯥꯏꯗꯣ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ 1,000 ꯑꯃ ꯂꯥꯛꯑꯦꯅ ꯃꯇꯦꯡ ꯄꯥꯡꯊꯣꯛꯈꯤ ꯃꯃꯤꯡꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯃꯐꯝꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯀꯅꯥꯅꯁꯨ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯂꯨꯄꯥ 1,000 ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯑꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯌꯥꯝꯅ ꯑꯁꯨꯝ ꯃꯇꯦꯡ ꯄꯥꯡ ꯂꯩꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯆꯍꯤ 3ꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯑꯁꯨꯝ ꯂꯩꯔꯕꯅꯤꯅꯀꯣ ꯃꯌꯥꯝꯒꯤꯁꯨ ꯑꯋꯥꯕ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯗꯣꯅꯦꯁꯟꯁꯦ ꯀꯥ ꯍꯦꯟꯅꯁꯨ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯈꯔ ꯂꯥꯛꯏꯕ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤꯀꯣ ꯑꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯊꯪ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯕꯛ ꯆꯠꯄꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅ ꯂꯣꯏꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ